ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯤꯕ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯒꯤ एपिसोड 45 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯗꯨꯅ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯇꯒꯤ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯔꯦꯒꯅꯔꯕꯨ ꯅꯤꯡꯊꯧ एलाꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯨꯅ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ आइबरꯅꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯇꯝꯗꯨꯅ रेगनर सिरमगनी हाबसी मयामना चिंगनादुन लेख्रबनी आइबरसु मपा सिखिबगी मैचा खांगनिगै ममा लैरमदबगी पाव मुक्ताबदगी महाकी मई हौरबा असाव मियेंग अदुगा लोइनना एपिसोड अदु लोइसनखिबनी मदुगी मखा एपिसोड 45 सिगी अहानबा सिन असिदा रेगनरबु हाटखिबा मफम असिदा लागली मफम ची हुजि कनामता चंगनदबिदा इचिक चिकना लैरी रेगनरबु हापंबा सारंग असिसु मथक्ता यानदुन लैरी मसिदगी सेंसी होंखिदुना केटेकट्टा मुग लाखरे मसिदा लेगर थागा एस्ट्रॉइड कसी वारी खरा सानादुन लैरी एस्ट्रॉइडना लेगर थादा रेगनर सी तसेंगना सिरमगदरा हाइदुना हंगली लेगर थाना ममिता पिरांग चेंदुना आइनादि थाजदे रेगनर सी इराय रायना सीगदबा मी नत्ते हारगली एस्ट्रॉइडना मु अदु आइबरनदि सेंगना हाइजरिबदुदि हारगली लेगर थाना महाक्सु ममित मंगना उरुकपदि नत्ते महाक्ते केटेकट्टा हानाना लाख्रबनी हारगली मसिदगी लेगर थासी मथा याम साना हुगत्तुना आइगी नुक्सिरबा रेगनर नंबु कदाइदा लैबगे आइ नंबु याम नुक्सि हाइदुना मचिंदा सोंदुना लैख्रे मसिदगी लेगर थागी मोंगसी उबदे एस्ट्रॉइड नमु हौजिक रेगनर सी सीख्रे हाइना लौरसी अदुरबदि नंग कैदोगदोइनो हाइदुना हंकलगली लेगर थाना आई मागी ओइबा पोलुम अमा पुगनी हारगली एस्ट्रॉइड ना नंगना हारिबसी करम मखलगी पोलुमनो हारगली लेगर थाना सासन तौबगी पोलुमदुनी हाइख्रे मसिदगी सेंसी वसेक्सता मुग लागली मसिदा निंथौ एबाका लोइनना जुजुदित के एथलगसु चाकलेन अमा चामिनदुन लैरी एथलना चानाबा सिंसी चाफम थपम खंगदबिदा मपा एकबाता आइखोइ तयारी खरा तौदबा याररोय हारगली एकबाना मोंग इहा हादना करम तयारी नो हारगली एथलना रेगनरगी मचा सिंदुगिनी मखोय मपागी लमन खुंबा सोइदन लाकनी हारगली एकबाना मपागी लमनदु अइंगोंदा खुंगदब नत्ते निंथौ एलादा खुंगदबनी अइगदि मरी मत लैनदे हारगली एथलना मपादा नोक्सनदुना बाबाना अवांगलंगी मिसिंगदुदा थाजबा थमलिबा एकबाना होय अइना थाजबा थमबी रेगनरगा अइगदि करिगुंबा मतांगदा मानबा खरा लै अइना महाकपु थाजै हारगली एथलना मु अइना ngasi बाबादा हारि वाफमसिति रेगनरगी नत्ते रेगनरगी मचा आइबरदुगिनी एकबाना मु महाक्ति सोइनाइबा मिनी कैनो हारगली एथलना मु सोइनाइजरबसु महाक्सु रेगनरगी मचानोपा अवांगलंगी मिसिंग अदुगी मरक्ता अमनी महाकपु बाबाना थादोखिबदु यामना असोइबा अरानमा थबकनी हारगली एथलना मपादा ngangbasi उबदा जुदितना मु खामदुना अदुमना हाइबिगनु हारगली एथलनदि माना nganglibसिता येलेबोय नुंगदुना अइना हाइरिबसिंगजी असेंग ngakतनी हाइरि जुदितना मु अइना अदोमु थेमजनबगी मरमसि आइबरगी मरुमदुगिदमक्ता नत्ति बाबादा नंगना चाइबिबदो अदुगिदमक्तनी बाबाना अइखोइबु ngasi फाव ngakपि सेनबिदुना लागलिबनी अइनासु यामना थाजबा मीनी हाइरि एकबाना मु इमौना आइबु खनबिबगी हाइरोगदि इमौबु अइना थागतपदा लोइबा नायरोइदबनी अदुबु इचानुपा एथलना हारिबसुजु अचुम्बनी रेगनरगी मचानुपासिंगना लमन खुंबा लाकपा हाबसिति सोइदरबनी अदुना एथल नंग नत्तना लाकदोरिबा मखोइबु थेंगननबगिदमक सेवरांग तौबा असि कनामतना ngमरोय एथलसु मपाना दायित्व चिंची मंगोंदा लोइ पिछलकपा सिदा मथा खितंग सारपना बाबादी करी तौरगा लैदोइनो हारगली एकबाना अइदी अइगी इशु एल्फ्रेडबु ताकपि तंबीबगी थबा असि अदुमक चथदुन लैगदोरिबनी अंगा असि तुंगदा दायित्व कया अमा पुरकपा ngमगदबा अंगांगनी महाकपु अफबा मी अमा ओहेलमदबा यादे हाइरि मसिदगी सेंसी केटेकट्टा मुग लागली मसिदा लेगर थागी लानमिसिंगना लोइना संगदुना उबागा सिगतकसि इरुजदुना लैरि अदुगा आइबरदी कंफानसिदा मथंदा उंगदुना फमली मसिदा सिगतना मयामबा उबादा अखोय हुजिक कैदौगनी हाइदुना हंगली उबाना करिगुंबा बाबाना खिरंबा थोलबदी लेगर थाना अखोयबु हिंगनदुना थंबगी फिरेबसि होंतोरकपसु याय सिगतनासु होय अदुमा ओइरकपा याय मंगोंदा अखोयना थाजबा थमलोइसि हाइरि उबाना मु अदुबु अखोयना महाकपु हाटनबा खोटनरुबदी मयामना अखोयगी मायोक्ता लोइना लैख्रगनी अखोयगिनि हाबदा मी अमता लैररोय हारगली सिगतना मु इमागा बाबागा पुन्ना लैखिदबसि अइदि थाजबा ngमदे हारगली उबाना मु बाबागी पाउसिना अचुम्बा ओइरबदी अखोय मफमसिदा इसाना इसा हादादुना लैबम दरकार ओय हौजिमा इमागी लमन खुमगे हाइदुना लेगर थादा एटेक तौरबदी अपंगबा थबक तागदौरिबनी सिगतना मु इबानीबुदि फरे अदुबु आइबरदी कमदौबा महाकपु फादादुना थंबा हाबसि अवाबा थबा अमा ओइगदौरिबनी आइबरसु सोमदा कंफानसिदा फमदुना मयामबा अनिसिदा महाकी अखाबा मियेंगसि अदुमा येंगदुन लैख्रे मसिदगी सेंसी होंखिदुना आइबरसि ममांगदा मपागा मखोइनिना सनालुपा खोटमिनखिबा मफम असिदा फमदुना लैखिद्रबा ममा मपाबु निंगसिंगदुना लैरि आइबरना ममिता पिरांग चेंदुना ममागा मपागाबु मचिंदा तप तपना सोलंबदगी असावबा सक्तम अमगा लोइनना चिंगमाइ सिंदिनबा मखै मपाबु कौदुना कपतुना लैख्रे ngasiगी आइबरगी पेंदबगी मिकअप असिना चिंगमाइ असि पुंगनिन निनख्रे मसिदगी सेंसी होंखिदुना लेगर थागी सिंदा मुलाख्रे मसिदा लेगर थाना प्रजा मयाम पुन्ना मरुओइबे फिरे अमा लेमिननबगिदमक सभा अमा कौरी लेगर थाना मयामदा अइ ngasiदी मयामदा मरुओइबे वाफम अमतंग लाउथोकचगी ngasiगी नुमित असि केटेगत की ओइनदी अनौबा नुमित अमनी
ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯝꯕ ꯔꯦꯒꯅꯔꯁꯨ ꯋꯦꯁꯦꯛꯁꯇ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯑꯣꯏ ꯍꯥꯏꯕꯗꯨꯁꯨ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯂꯩꯇꯕꯗꯒꯤ ꯂꯩꯕꯥꯛꯁꯤꯗ ꯁꯥꯁꯟꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯁꯤꯇꯤ ꯑꯁꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯀꯦꯇꯤꯀꯦꯠ ꯁꯤꯇꯤ ꯑꯁꯤ ꯅꯣꯔꯋꯦꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯤꯇꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯅꯁꯨ ꯈꯜꯂꯝꯒꯅꯤ ꯁꯤꯇꯤ ꯑꯁꯤ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯝꯒꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯇꯣꯞꯄ ꯂꯝꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯗꯤꯐꯦꯟꯁ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯋꯥꯜ ꯈꯥꯖꯤꯟꯕ ꯄꯥꯝꯃꯤ ꯊꯕꯛ ꯑꯁꯤ ꯃꯆꯥ ꯃꯁꯨꯗꯤ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯃꯤꯟꯅꯗꯨꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯑꯩꯅꯁꯨ ꯊꯥꯖꯩ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯅꯤꯡꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯁꯨ ꯂꯦꯒꯔꯊꯥꯒꯤ ꯋꯥꯐꯝꯁꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯥꯎꯔꯛꯂꯤ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯥꯏꯚꯔꯁꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯦꯒꯔꯊꯥꯒꯤ ꯃꯃꯥꯡꯗ ꯁꯤꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯥꯏꯚꯔꯅ ꯍꯧꯖꯤꯛ ꯇꯝꯊꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯒꯔꯊꯥꯒꯤ ꯃꯃꯥꯡꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯌꯥꯝꯁꯤꯅꯁꯨ ꯑꯥꯏꯚꯔꯒꯤ ꯂꯝꯕꯤꯁꯤ ꯍꯟꯇꯣꯛꯇꯨꯅ ꯊꯥꯖꯤꯜꯂꯛꯂꯤ ꯂꯦꯒꯔꯊꯥꯅꯁꯨ ꯑꯥꯏꯚꯔꯅ ꯂꯥꯛꯂꯤꯕꯁꯤ ꯁꯥꯎꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯥꯏꯚꯔꯗ ꯑꯥꯏꯚꯔ ꯑꯩꯅ ꯅꯪꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯍꯥꯏꯔꯤ ꯑꯥꯏꯚꯔꯅꯗꯤ ꯁꯥꯎꯅ ꯑꯗꯨꯃꯛ ꯑꯩ ꯃꯐꯝꯁꯤꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯃꯔꯝꯗꯨꯅ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯤꯡꯕꯗꯒꯤꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯕ ꯎꯕꯥꯅꯗꯤ ꯑꯥꯏꯚꯔꯗ ꯍꯧꯖꯤꯛꯃꯛ ꯂꯦꯒꯔꯊꯥꯒ ꯃꯥꯟꯅꯗꯅꯕ ꯃꯅꯥꯎꯅ ꯁꯥꯎꯔꯤꯕꯁꯤ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯎꯕꯥꯗ ꯑꯥꯏꯚꯔꯅ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯍꯥꯏꯍꯜꯂꯨ ꯃꯤꯊꯤꯕꯣꯡ ꯍꯥꯏꯔꯛꯂꯤ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯎꯕꯥ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯑꯃꯗꯤ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯂꯥꯟꯒꯅꯤ ꯑꯥꯏꯚꯔ ꯅꯪꯅ ꯈꯪꯗꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯈꯔ ꯅꯌꯥꯝꯕꯅ ꯈꯪꯕꯒꯤꯅꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯂꯦꯒꯔꯊꯥꯗ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯛꯂꯤ ꯂꯦꯒꯔꯊꯥꯁꯨ ꯑꯥꯏꯚꯔꯒꯤ ꯃꯑꯣꯡꯁꯤꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯑꯥꯏꯚꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯂꯥꯎꯊꯣꯛꯂꯤꯕꯁꯤꯅꯤ ꯅꯪꯒ ꯑꯩꯒ ꯍꯧꯖꯤꯛꯃꯛ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯐꯥꯏꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯕ ꯎꯕꯥ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯁꯨ ꯃꯐꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗ ꯑꯥꯏꯚꯔꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯅꯔꯦ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯑꯥꯏꯚꯔꯗ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯌꯥꯕ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯅ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯇꯨꯅ ꯑꯩ ꯅꯪꯒ ꯐꯥꯏꯠ ꯑꯁꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯑꯥꯏꯚꯔ ꯂꯣꯗꯕ꯭ꯔꯨꯛ ꯃꯔꯝꯗꯤ ꯅꯪ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯈꯤꯇꯪ ꯎꯁꯤꯠꯇꯅ ꯂꯦꯒꯔꯊꯥꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯂꯤ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯑꯥꯏꯚꯔꯅꯁꯨ ꯅꯣꯛꯁꯟꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯈꯥꯕ ಮಿꯠꯌꯦꯡ ꯑꯃꯃꯨꯛ ꯂꯦꯒꯔꯊꯥꯗ ꯌꯦꯡꯖꯤꯜꯂꯛꯂꯤ ꯂꯦꯒꯔꯊꯥꯅꯁꯨ ꯋꯥꯐꯝꯗꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯑꯗꯨꯕꯨ ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯀꯥꯎꯒꯅꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯂꯦꯒꯔꯊꯥ ꯅꯪꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯌꯨ ꯍꯥꯏꯕꯁꯤ ꯇꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯑꯥꯏꯚꯔꯁꯤ ꯑꯃꯨꯛ ꯃꯐꯝꯁꯤꯗꯒꯤ ꯃꯈꯨꯠꯇꯅ ꯁꯤꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯦꯒꯔꯊꯥꯁꯨ ꯑꯥꯏꯚꯔꯅ ꯃꯉꯣꯟꯗ ꯉꯁꯤ ꯎꯠꯂꯛꯏꯕ ꯅꯦꯆꯔ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯇꯝ ꯈꯔ ꯎꯔꯨꯗ꯭ꯔꯕ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡꯁꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯄꯟꯊꯨꯡꯐꯝ ꯑꯃꯠꯇ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯃꯐꯝꯁꯤ ꯂꯩꯆꯤꯟꯅꯁꯨ ꯄꯨꯡꯊꯥ ꯊꯥꯖꯟꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯃꯥꯏꯀꯩ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯔꯣꯂꯣꯁꯨ ꯔꯦꯒꯅꯔꯅ ꯄꯥꯏꯔꯝꯕ ꯃꯤꯡꯖꯦꯟꯒꯨꯝꯂꯕ ꯅꯨꯡ ꯑꯁꯤꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯩꯆꯤꯟꯁꯤꯅ ꯍꯦꯟꯃꯟꯕꯗꯒꯤ ꯅꯨꯃꯤꯠ ꯃꯉꯥꯜꯁꯤ ꯐꯥꯎꯖꯜꯂꯛꯄ ꯉꯝꯗ꯭ꯔꯦ ꯔꯣꯂꯣꯅ ꯕꯤꯌꯣꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯧꯔꯤꯕ ꯃꯐꯝꯁꯤ ꯅꯪꯒꯤ ꯋꯥꯈꯟꯗ ꯀꯗꯥꯏ ꯌꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯁ꯭ꯄꯦꯅꯤꯌꯥ ꯍꯥꯏꯗꯨꯅ ꯃꯦꯞꯁꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯌꯧꯔꯕꯅꯤ ꯍꯥꯏꯔꯤ ꯔꯣꯂꯣꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅ ꯐꯔꯕꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯃꯐꯝꯗꯨ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯂꯥꯏꯕꯛ ꯈꯛꯇ ꯅꯠꯇꯦ ꯏꯁꯣꯔꯅꯁꯨ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯁꯤꯡꯒꯤ ꯃꯔꯝꯗꯗꯤ ꯅꯪꯗꯤ ꯂꯣꯏꯅ ꯀꯥꯎꯔꯝꯂꯒꯅꯤ ꯔꯣꯂꯣ ꯍꯥꯏꯔꯛꯂꯤ ꯔꯣꯂꯣꯁꯨ ꯕꯤꯌꯣꯟꯅ ꯃꯉꯣꯟꯗ ꯃꯤꯡ ꯀꯧꯁꯜꯂꯛꯄ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯁꯨ ꯐ꯭ꯂꯣꯀꯤꯒ ꯍꯦꯜꯒꯥꯒꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯍꯦꯜꯒꯥꯅ ꯐ꯭ꯂꯣꯀꯤꯗ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯂꯝꯃꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐ꯭ꯂꯣꯀꯤꯅ ꯃꯁꯥꯁꯤ ꯇꯔꯪ ꯏꯆꯠ ꯆꯠꯇꯨꯅ ꯍꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯟꯊꯨꯡꯐꯝ ꯈꯪꯗꯕ ꯂꯝꯃꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯩ ꯏꯁꯥꯁꯨ ꯍꯧꯖꯤꯛ ꯂꯝꯃꯥꯛꯅꯗꯨꯅ ꯂꯩꯔꯤ ꯐ꯭ꯂꯣꯀꯤꯅ ꯆꯣꯏꯔꯣꯟꯒꯨꯝ ꯉꯥꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯍꯦꯜꯒꯥꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯃꯃꯤꯠꯁꯤ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯪꯖꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯊꯧꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯍꯦꯜꯒꯥꯅ ꯑꯃꯨꯛ ꯅꯪꯗꯤ ꯍꯤ ꯁꯥꯕ ꯃꯤ ꯑꯣꯏꯔꯤꯗꯨꯗꯤ ꯍꯥꯏꯔꯛꯂꯤ ꯐ꯭ꯂꯣꯀꯤꯅ ꯃꯗꯨ ꯈꯛꯇꯅ ꯌꯥꯕ ꯅꯠꯇꯦ ꯍꯦꯜꯒꯥ ꯑꯩ ꯉꯁꯤꯗꯤ ꯏꯁꯥ ꯏꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯕꯒꯨꯝ ꯈꯜꯂꯤ ꯑꯩꯁꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯍꯧꯔꯣ ꯍꯥꯏꯕꯒꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯍꯦꯜꯒꯥꯅ ꯐ꯭ꯂꯣꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯃꯈꯥ ꯇꯥꯕ ꯑꯉꯥꯡ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯔꯛꯂꯤ ꯐ꯭ꯂꯣꯀꯤꯅ ꯍꯦꯜꯒꯥ ꯃꯗꯨꯃꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ
ꯑꯩꯅ ꯏꯁꯥꯅ ꯐꯤꯔꯦꯞ ꯑꯃꯁꯨ ꯂꯦꯞꯆꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯣꯀꯤꯁꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦꯜꯒꯥꯁꯨ ꯃꯐꯝꯁꯤꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯍꯦꯔꯜ ꯃꯆꯤꯟꯃꯅꯥꯎꯁꯨ ꯕꯤꯌꯣꯟꯒꯤ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯏꯟꯅꯔꯛꯂꯒ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯂꯩꯕ ꯑꯁꯤꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯍꯥꯕꯗꯨꯜꯅ ꯍꯦꯔꯜꯗ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯍꯦꯔꯜꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯕꯤꯌꯣꯟꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯂꯥꯏꯕꯛꯇꯗꯤ ꯃꯄꯥꯒꯨꯝꯅ ꯑꯣꯏꯌꯨ ꯍꯥꯏꯕꯁꯤ ꯇꯝꯃꯝꯗꯕ ꯃꯥꯜꯂꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯁꯤꯡꯅ ꯁꯣꯏꯗꯅ ꯋꯥꯔꯧꯈ꯭ꯔꯅꯤ꯫ ꯍꯥꯕꯗꯨꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯩꯈꯣꯏꯗꯤ ꯕꯤꯌꯣꯟꯒꯤ ꯂꯥꯏꯕꯛꯇ ꯅꯠꯇꯕ ꯏꯁꯥꯒꯤ ꯂꯥꯏꯕꯛꯇ ꯑꯣꯏꯅ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯂꯣꯔꯗ ꯕ꯭ꯔꯣꯛꯀꯤ ꯁꯥꯒꯩ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯁꯣꯏꯗꯅ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯅꯝꯊꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯕ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯦꯇꯦꯛ ꯇꯧꯁꯜꯂꯁꯤꯔꯥ ꯈꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯕꯗꯨꯜꯅ ꯑꯃꯨꯛ ꯃꯗꯨꯒꯤꯗꯃꯛ ꯂꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯄꯤꯔꯛꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯕꯨꯗꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯁꯨ ꯕꯤꯌꯣꯟ ꯍꯣꯏꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯕꯤꯌꯣꯟꯁꯤ ꯃꯦꯞ ꯑꯁꯤ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯐꯝ ꯈꯪꯗꯕꯤꯗ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯃꯥꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯦꯒꯔꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯁꯇ꯭ꯔꯣꯏꯗꯀ ꯃꯍꯥꯛ ꯑꯁꯤ ꯇꯨꯝꯅꯕ ꯇꯧꯔꯤꯉꯩ ꯏꯁꯇ꯭ꯔꯣꯏꯗꯅ ꯂꯦꯒꯔꯊꯥꯗ ꯑꯥꯏꯚꯔꯅ ꯑꯗꯣꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯅꯕ ꯇꯧꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯦꯒꯔꯊꯥꯅ ꯍꯣꯏ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯨꯗꯤ ꯂꯩ ꯍꯥꯏꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯃꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯒꯅꯤ, ꯅꯪꯕꯨꯁꯨ ꯑꯩꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯃꯥꯕꯨ ꯈꯟꯕꯤꯔꯛꯄ ꯑꯁꯤꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯅꯨꯡꯁꯤꯅ ꯀꯦ ꯑꯃ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯒꯔꯊꯥꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯅꯪꯅ ꯋꯥꯐꯝꯗꯣ ꯍꯥꯏꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯑꯥꯏꯚꯔꯒꯤ ꯈꯨꯠꯇ ꯑꯩꯁꯤ ꯁꯤꯌꯨ ꯍꯥꯏꯕ ꯇꯝꯃꯝꯃꯕꯗꯤ ꯅꯪꯅꯁꯨ ꯃꯍꯥꯛꯄꯨ ꯊꯤꯡꯕ ꯉꯝꯃꯣꯏ꯫ ꯃꯇꯝꯗꯨꯗ ꯑꯥꯏꯚꯔꯕꯨ ꯊꯤꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯒꯔꯊꯥꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯅ ꯔꯦꯒꯅꯔ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯃꯇꯝ ꯑꯃꯗ ꯔꯦꯒꯅꯔꯒ ꯑꯩꯒ ꯐꯃꯨꯡꯁꯤꯃꯛꯇꯗ ꯇꯨꯝꯈꯤꯕꯅꯤ꯫ ꯃꯇꯝꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯂꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯄꯦꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯒꯔꯊꯥꯁꯤ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯍꯟꯕ ꯂꯩꯇꯅ ꯁꯨꯝ ꯊꯧꯖꯜꯂꯛꯄꯅ ꯀꯪꯐꯥꯟ ꯈꯔꯗꯤ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯗ ꯚꯤꯁꯛꯅ ꯕꯤꯌꯣꯟꯗ ꯊꯛꯅꯕ ꯏꯁꯤꯡ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯂꯦ, ꯏꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯄꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯚꯤꯁꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯆꯪꯁꯜꯂꯨꯕꯗ ꯃꯐꯝꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯔꯤꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯗꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ, ꯃꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯅꯤꯁꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯁꯤ ꯔꯣꯂꯣꯁꯨ ꯇꯥꯗꯨꯅ ꯔꯣꯂꯣꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯑꯁꯤ ꯃꯨꯁꯜꯃꯥꯟ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ, ꯃꯈꯣꯏꯅ ꯊꯥꯖꯅꯅꯤꯡꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯑꯜꯂꯥ ꯍꯥꯏꯅ ꯀꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟ ꯍꯣꯏ ꯐ꯭ꯔꯣꯀꯤ ꯍꯣꯏꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯤꯒꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯁꯤ ꯌꯣꯠ ꯁꯨꯐꯝ ꯀꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯈꯔ ꯀꯟꯅ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯑꯥꯏꯚꯔꯒꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯄꯦꯟꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯁꯤꯅ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯩ ꯏꯠꯂꯕ ꯌꯣꯠ ꯑꯁꯤꯕꯨ ꯅꯨꯡꯗꯪꯁꯤꯅ ꯀꯟꯅ ꯊꯥꯗꯨꯅ ꯁꯦꯝꯂꯤ꯫ ꯁꯣꯝꯗꯅ ꯃꯌꯥꯝꯕ ꯎꯕꯥꯁꯨ ꯏꯁꯤꯡ ꯃꯄꯥꯟ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯏꯒ꯭ꯔꯦꯠ ꯀꯧꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯊꯦꯡꯅꯔꯤ꯫ ꯎꯕꯥꯅ ꯃꯥꯏꯒ꯭ꯔꯦꯠꯇ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯎꯗꯦ, ꯀꯥꯏꯗ ꯂꯩꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯩ ꯉꯁꯤ ꯈꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯑꯀꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯀꯟꯅ ꯌꯦꯡꯂꯤ꯫ ꯎꯕꯥꯅ ꯅꯪꯅ ꯌꯦꯡꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ? ꯀꯅꯥꯅꯣ ꯅꯪꯅ ꯊꯤꯔꯤꯕꯗꯣ ꯍꯥꯏꯔꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯃꯨꯛ ꯑꯥꯏꯚꯔꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ? ꯑꯩꯅ ꯌꯦꯡꯂꯤꯕꯁꯤ ꯑꯥꯏꯚꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ, マディꯍꯧꯖꯤꯛ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩ ꯅꯪꯕꯨ ꯉꯁꯤꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯔꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯅꯣꯏꯕꯨ ꯐꯥꯖꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤꯁꯨ ꯈꯨꯠ ꯌꯥꯎꯈꯤꯕꯅꯤ, ꯑꯗꯨꯅ ꯅꯣꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯃꯨꯛ ꯅꯪꯗꯤ ꯃꯤꯅꯥꯏꯅꯤꯅ ꯅꯪꯒꯤꯗꯤ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯁꯨ ꯃꯐꯝꯁꯤꯗꯒꯤ ꯄ꯭ꯔꯕꯞ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯎꯕꯥꯅ ꯈꯥꯝꯗꯨꯅ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯥꯏꯒ꯭ꯔꯦꯠꯅꯁꯨ ꯂꯩꯁꯜꯂꯛꯇꯨꯅ ꯎꯕꯥꯒ ꯎꯅꯕꯒꯤ ꯋꯥꯐꯝꯁꯤ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯦꯇꯦꯒꯠꯀꯤ ꯃꯤꯌꯥꯝꯁꯤ ꯉꯁꯥꯏ ꯂꯦꯒꯔꯊꯥꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯟꯅ ꯁꯨꯅꯔꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯁꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯖꯔꯕꯁꯨ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯊꯕꯛꯁꯤꯡꯁꯤ ꯑꯗꯨꯃꯛ ꯁꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯨꯡꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯁ꯭ꯄꯦꯟꯅꯤ꯫ ꯃꯐꯝꯁꯤꯗꯤ ꯃꯈꯣꯏꯒ ꯌꯦꯡꯅꯕꯗ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁ꯭ꯄꯦꯟꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯃꯐꯝꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯅꯤꯡꯇꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯖꯍꯥꯖꯁꯤꯡꯁꯤ ꯊꯧꯖꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯈꯥꯝꯗꯨꯅ ꯁꯤꯇꯤ ꯑꯁꯤꯗ ꯆꯪꯁꯟꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯒꯦꯠ ꯑꯁꯤꯗ ꯆꯪꯉꯛꯇꯨꯅ ꯃꯤ ꯈꯔꯗꯤ ꯍꯥꯠꯇꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯔꯣꯂꯣꯁꯨ ꯃꯇꯝ ꯀꯨꯏꯅ ꯄꯦꯔꯤꯁꯇ ꯁꯨꯝꯕ ꯊꯕꯛ ꯑꯁꯤ ꯌꯥꯎꯕ ꯐꯪꯗꯕꯤ ꯂꯩꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯇꯥꯡꯅ ꯐꯪꯕ ꯑꯁꯤꯗ
masa si apian ba magaloina na yam kan noktuna harauraga changakli nakan amda Floki magi oba team ama loina duna laklaga mafam sigi mawong singsi adumak yengdo leiri hojik Floki na Muslim singna lai khorambagi mafam sigi laisang amadagi Allah haina lawagi khonjel asi tare ngasai su Rollo na haikiba Allah haina pankiba duga mafam sigi lawlibasiga chanabadagi khonjel asigi khungul liduna Floki si tapna dumak changchalakli Floki di dharamagi matang sida khara hakjanna loksanba minina mi hana sunariba lut tawnariba singsi yaudabida laisangsidagi tholakliba khonjel sigi khungul liduna dumuk lag somdasu bisakta mafam sida leramba mi amana attack torakpadagi biona nipa asibu chingthokduna hatokri bisaksu hantaki khongjat asina ahanba oina lakjabanina masasi ipang pangjana ithak thagatpa ma phaujari Helga su mafam sida yolamba haira singsi pai duna yengningai Herald hoina family ma hatoktagi tawbasi uri Herald hoina hoji question duna leiribasi machanupi amaga mapaga mamaga makhoi hum khatani mapa sidi Herald na hatokre masidagi angang sigi mama sinasu Herald da attack tawnabagidama apai ba pona pangthomda thomjalam masidagi Herald nasu nupi sibu machanupi sida munna yengduna haningda makhori silen thatuna hatokre nupi mcha sisu mahaki mamangda mama mapa hatkiba sida pungpa pakhatkiduna mafam sidagi yam yangna chenkre somdana Helga nasu tawribisingsi ubadagi angang sina chenkhibasi mana muktanaragli Rollo su matam kuina hatpa tuppa si phangaktabadagi ngasidi mafam sida makut pena hali somdana ngasai chenkhiba nupi mcha du thongjau ma thinduna hangtohalaga mafam amada changsankhre Helga nasu masibu yengjaduna thong asibu thinduna yengami adubu mahakna thillodadi thong asi hangto haiba yadre somdasu Floki si khonjel sing asida khongul sum lirakpana mafam sida leiba laisang asi yoragli manungda mayamna lainingbagi khonjel asisu Floki na mapandagi su tari mahakna hojik londuna leiriba laisang asigi thong asibu akupa khulai khara puthoktuna so asibu hangtokli aduga mahaki singjang asi satoktuna thong asi yam chingnana hangtoklubadadi manung sida leiramlibasi lainingba mi ngakta oiramli Floki na su sumsum changkhanbada lainingduna leiriba mi sing asinadi akiba so amata yaudana pena tawgadaba laininggi thaba asi adumak chathaduna leiri Floki na su mayamsina ningnu leiriba lai si kadaida leige haiduna koithi thiri adu laigi murti amadi photo na chingba amatal ubudabadagi mayamsina onsanduna lai khoiramiba phaglang asida mu nanduna yeng mahakna sumna leiringai Herald hoisu mafam sida yoksalakli masidagi sensi hongkiduna laigathagi senda mulagli masida asteroid na tumdu leiraga laigathadi tumba yadana mamitche pangnu leiri mahakna hojik amamba sida khonjel ama tabadagi kanano haiduna hogalaga koyeng yengli kanagumba ama amamba sida lepnu leibasi laigathana su changjanduna sum yenglubada Ragnar oiduna leiramli laigathasu Ragnar bu ujabada mamittama pitaduna nangna aibu unaba lakani habasi aina su khangi Ragnar aigi nungsirba Ragnar Benhelada nungaina layuko adubu aibudi kawkhiganu aigi mangda toina lau nungsiba aibu thadoke khanganu hairi Ragnar su laigathada mamai sai phet bonchalamlaga mafam sidagi muk mangkhre laigathasu kapna Ragnar bu kawduna lehori masigi sensi Spain da muk lagli Rollo hoi bion hoina mi singsi hatuna sum lakpada Helga na ngasai angang nupi mchamna tension kiba thonga sida munna dumang yengduna lepaga leramli Helga gi mawong sida bion hoi Rollo hoi su chingna duna Rollo na thonga su phakai duna changchankhri masidagi Helga su ngasai gi angang nupi mchadu thinabagi damak chensalakli manung sida makhoina sum changsalakbada nipa ma yam sauna sori ma pai duna lepnu leramli mahakna bion de attack tawge tawbada bion na khutha anirakta loisankhri masidagi sensi mu Floki hoi da mung lagli Herald hoi Habdul hoi su makhoi gi lining pham asida Lining do lay ba missing si kan dura dumag jang salagli makoy lai habasi lining basing asina khanglabasu lining sida pukning asi lupsan khibana aki tujungba mata yaudana lai duma khoiram do lay Herald na Floki da masi karam jaga no haiduna hang Floki na mayam sina tawri basi lining libani haram Herald na mu adubu makoy gi lai di kadai no haiduna hang Floki na mu ai chunga sai dagi thiri bani adubu udi mafam sida lai laitrabasu makoy na di thamoi sengna ningjari hairi masidagi Habdulna mafam sida makoy lai habasi usittabai mawongda lai khoramduna adum leiba sida lai khoramba mi manga kakatuna halami adubu atai lai khoram liba mi singa sinasu hat patupa tawrokla phawda adum lai khoramduna leiba sida Floki na chensan Habdul ga Herald ga bu khamjankre Floki na ani sida makoy da khut thaba tawgan moi bu hat ke harabadi ai hana hat pa darkar oigani harakli Habdul di Floki gi mawong sida saubuna loire Herald su sauninglabasu Floki na haibasi induna mahaki lanmi sing amadi manawno pa Habdul da Floki na haibasi aikoina su yarasi jaga sidadi mihat mi punta oro si haiduna pulap hoidoktuna thokre somdasu Rollo hoi bion hoi si mafam sigi aronba jaga singsi sum changchalagli mafam sida mingjel kaya amasu leibasi uri bisaksu haki saktam singsi mingsen singsida pangthok da thokchalakba sida pakhangda khangjari Helga su ngasagi angang nupi mchadu
ꯃꯐꯝꯁꯤꯗ ꯂꯩꯕꯗꯤ ꯃꯤꯡꯖꯦꯟꯁꯤꯡꯁꯤꯗ ꯎꯔꯒ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯔꯣꯂꯣꯅ ꯍꯧꯖꯤꯛ ꯖꯒꯥ ꯑꯃꯗꯤ ꯊꯦꯡꯅꯔꯦ, ꯃꯁꯤꯕꯨ ꯕꯤꯌꯣꯟꯗꯁꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯜꯂꯨꯕꯗ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯑꯁꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯔꯣꯂꯣꯅ ꯕꯤꯌꯣꯟꯗ ꯅꯤꯄꯥꯁꯤꯗꯤ ꯍꯥꯟꯅꯅ ꯁꯣꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯕꯅꯤ, ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯔꯣꯂꯣꯅ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯕꯤꯌꯣꯟꯅꯁꯨ ꯁꯤꯔꯝꯂꯤꯕ ꯅꯤꯄꯥꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯡꯖꯥꯎ ꯑꯃ ꯂꯩꯕꯁꯤ ꯎꯔꯦ, ꯃꯁꯤꯕꯨ ꯅꯝꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯣꯁꯨ ꯂꯣꯜꯂꯝꯂꯤ꯫ ꯔꯣꯂꯣꯅ ꯅꯤꯄꯥꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯐꯛꯀꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯨꯕꯗ ꯁꯣꯖꯩ ꯑꯣꯏꯔꯝꯂꯤ꯫ ꯁꯣꯁꯤꯒꯤ ꯃꯇꯦꯡꯅ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯥꯡꯇꯣꯛꯇꯨꯅ ꯃꯈꯣꯏꯁꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯖꯒꯥ ꯑꯃꯈꯛ ꯑꯣꯏꯔꯝꯂꯤ꯫ ꯃꯈꯣꯏ ꯆꯪꯉꯛꯄꯗ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅꯁꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤ꯫ ꯕꯤꯌꯣꯟ ꯍꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯀꯦ-ꯑꯃꯧ ꯇꯧꯔꯕ ꯅꯨꯄꯤꯁꯤꯡꯁꯤ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯑꯄꯥꯝꯕ ꯈꯟꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯦꯜꯒꯥꯁꯨ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯍꯥꯛꯅ ꯃꯤꯡꯖꯦꯟꯁꯤꯡꯁꯤ ꯁꯨꯝ ꯌꯦꯡꯕ ꯍꯩꯔꯛꯄꯗꯒꯤ ꯃꯥꯏꯀꯩꯁꯤ ꯑꯉꯥꯡꯁꯤꯅ ꯖꯒꯥ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯕꯁꯤꯒꯤ ꯎꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯃꯥꯡꯗ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯄꯥꯈꯠꯂꯤꯕ ꯑꯁꯤ ꯍꯦꯜꯒꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯕꯨ ꯍꯦꯜꯒꯥꯅ ꯊꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯔꯜꯒ ꯍꯥꯕꯗꯨꯜꯒꯒꯤ ꯇꯤꯝ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯜꯂꯛꯂꯤ꯫ ꯍꯦꯜꯒꯥꯅ ꯑꯉꯥꯡꯁꯤꯕꯨ ꯊꯦꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯍꯦꯔꯜꯅꯁꯨ ꯈꯨꯠ ꯊꯥꯔꯝꯗꯕꯤꯗ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯔꯣꯂꯣ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯧꯔꯤꯅ ꯄꯔꯦꯡ ꯁꯥꯅ ꯄꯨꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯍꯟꯈꯤꯅꯕ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯍꯦꯜꯒꯥꯁꯨ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯦꯜꯒꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯜꯒꯥꯅ ꯃꯍꯥꯛ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯃꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯝꯃꯒꯗꯤ ꯃꯥꯒꯨꯝꯅ ꯆꯥꯎꯔꯒꯅꯤ, ꯑꯩꯅ ꯃꯥꯕꯨ ꯌꯣꯛꯅꯕꯒꯤꯗꯃꯛ ꯄꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤꯅꯗꯤ ꯌꯥꯝ ꯁꯥꯎꯅ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ, ꯑꯩꯈꯣꯏꯒ ꯖꯥꯇꯤ ꯃꯥꯟꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ꯫ ꯍꯦꯜꯒꯥꯅꯁꯨ ꯐ꯭ꯂꯣꯀꯤꯗ ꯉꯥꯡꯁꯜꯂꯝꯂꯒ ꯑꯉꯥꯡꯁꯤꯕꯨ ꯅꯝꯗꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯒꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯁꯤ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅꯁꯨ ꯂꯦꯒꯔꯊꯥꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯀꯦꯇꯦꯒꯠꯀꯤ ꯃꯍꯥꯔꯥꯅꯤ ꯂꯦꯒꯔꯊꯥꯒꯤ ꯖꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯑꯩꯅ ꯔꯦꯒꯅꯔꯕꯨ ꯎꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅꯁꯨ ꯍꯣꯏ ꯑꯩꯅꯁꯨ ꯎꯔꯦ, ꯃꯍꯥꯛꯇꯤ ꯕꯦꯟꯍꯜꯂꯥꯗ ꯆꯠꯈ꯭ꯔꯦ, ꯃꯥ ꯃꯐꯝꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯇꯥꯟꯇ꯭ꯔꯤꯛꯇ ꯑꯩ ꯑꯗꯣꯝꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ, ꯑꯩ ꯑꯁꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯅꯤꯡꯗꯕꯗꯒꯤ ꯃꯍꯥꯛꯅ ꯆꯥꯔꯤꯕꯁꯤ ꯆꯞ ꯁꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤ ꯇꯥꯕꯤꯗꯕ꯭ꯔꯥ? ꯑꯩ ꯑꯁꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯠꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯌꯥꯝ ꯇꯞꯅ ꯍꯣꯏ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨ ꯑꯩꯅꯁꯨ ꯇꯥꯔꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯥꯏꯚꯔ ꯑꯁꯤ ꯂꯦꯒꯔꯊꯥꯒꯤ ꯐꯝꯐꯝ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯑꯣꯟꯁꯟꯗꯨꯅ ꯐꯝꯂꯒ ꯂꯦꯒꯔꯊꯥꯕꯨ ꯍꯥꯠꯅꯤꯡꯕꯒꯤ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯈꯨꯠ ꯑꯁꯤ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯁꯛꯇꯝ ꯑꯃꯈꯛ ꯎꯔꯤ꯫ ꯑꯥꯏꯚꯔꯒꯤ ꯃꯃꯤꯠꯇꯁꯨ ꯂꯦꯒꯔꯊꯥꯁꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯃꯃꯤꯠꯇ ꯊꯥꯡ ꯊꯤꯟꯖꯟꯕꯒꯤ ꯁꯛꯇꯝ ꯑꯃꯈꯛꯁꯨ ꯎꯖꯔꯤ꯫ ꯁꯤꯟꯁꯤꯅ ताकलिबसी आइवरना लेगरथासी हानिंगबन लोरे हाबनी। मसिदगी सिनसी बियोनगी सिंदा मुग लागली। रोलो होय हेरल होयसी पुलप मफम अमदा लेपमिनादुना बियोना मयामसिदा हौजिक्ति आइना खलखिबा मफम अदु यौरे। अखोयगी मियोय अमतना ngasi फावबदा असिगुमना लापा मफम अमदा चटखिद्री। अइगी बाबा रेगनरना फाव खलमदबा मफम अमनी हारकली। हेरल होयसु मफमसिबु येंगजरगा हराउदुना मफमसि याम फजै हाइदुना सोंजरी। मसिदगी मनिंगलोमदा क्वा खरा खोंगपगी मखोन असि बियोनगा बिसक्कना तारे। मखोयनी खक्तना तारगा अतैजिना तादबसिदा अमना अमदा मुन मुन येंगनादुना क्वाकसिंगना पाइसलक्लिबा मफमसिदा येंगदुना लैरी। मसिदा मखोयगी नाकोंगदसु रेगनरगी खोंजेलना कईगी मचासिंग अमता ओइना पुनसनख्रगनी। मखोयना कईगी मपीदा कईदौबीख्रे हाबदुसु खंख्रगनी हाइदुना खोंजेल असिना बियोनगा बिसक्कगी नाकोंगदा निल्लरे। बियोना बिसक्ता खोंजेल असि बिसक नंगसु ताबरा हाइदुना हंगली। बिसकनसु ताई हाइख्रे। मसिदगी मखोयनीसी ममिता पिरांग चेनबा हौरगली। सोमदना आइबरसु महाकी योसुबम असिदा खुलाई खरा याम कन्ना सादुना लैरिङै महाकी नाकोंगदा मपा रेगनरगी खोंजेल असिना निल्लरे। उबासु तेंजै खरा सेमदुना लैरिङै मपाना सिरमदाइदा हाइरम्बा वाहिसिंगसि तारी। सिगतसु सोमदा सिंजंग मया कन्ना फेंगलिङै खोंजेलसिंग असि तारी। मसिदगी केटिगतसिदा क्वाक मयामा योंगै पाइसलक्लगा ओदिनसि मफमसिदा यौसलक्ले। अहानबदा मखोयगी ममित नामा याउद्रबा ओदिनना आइबरगी मनाक्ता चंगक्तुना आइबरसु इंगंगंगना लैथोक्तुना येंगलुबदा ओदिनसि ममांगदा लेप्तुना लेरमले। ओदिनना आइबरदा नंगी बाबा ngasiदी लैखिद्रे वाफमसिंगसि हाइरमदुना ओदिनसि आइबरगी मनाक्तगी मुक चटख्रे। आइबरसु माना सुरिबा थबा असिदा नुंगदंगसिना मै इलबा योट असिदा कन थाजनदुना पेंदबा अमगी खोलाव अमा लाउरकली। सोमदना उबासु आइबरना लाउबसि ताबगुमसु तौरी। महाक्सु क्वाक मयामसि येंगदुना लैरिङै ओदिनना मनाक्ता लाक्तुना मपा लैखिद्रे हाबा पावसि तमख्रे।
ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯁꯦꯝꯃꯝꯕ ꯇꯦꯟꯖꯩ ꯑꯁꯤ ꯊꯨꯗꯦꯛꯇꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯗꯅ ꯁꯤꯒꯠꯅ ꯁꯤꯡꯖꯪ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯎꯗꯤꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟꯒ ꯕꯤꯁꯛꯀꯁꯨ ꯎꯗꯤꯟꯅ ꯀ꯭ꯋꯥꯛ ꯃꯔꯛ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯅꯁꯨ ꯚꯥꯞ ꯇꯥꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯕꯤꯁꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯕꯕꯥ ꯑꯣꯏꯔꯝꯕ ꯔꯦꯒꯅꯔ ꯉꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯄꯥ ꯑꯁꯤꯗ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯕꯨ ꯅꯤꯡꯊꯧ ꯑꯦꯂꯥꯅ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯌꯣꯝꯗꯨꯅ ꯔꯦꯒꯅꯔꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯉꯁꯤꯁꯨ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯅꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯣꯗꯤꯟꯅ ꯑꯩꯕꯨ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯚꯦꯜꯍꯜꯂꯥꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯁꯨ ꯌꯥꯝ ꯊꯨꯅ ꯆꯠꯇꯨꯅ ꯃꯐꯝꯗꯨꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯌꯨ ꯊꯛꯊꯒꯅꯤ꯫ ꯑꯩ ꯑꯣꯗꯤꯟꯒꯤ ꯁꯚꯥ ꯑꯗꯨꯗ ꯃꯤꯀꯤꯊꯤ ꯑꯃ ꯑꯣꯏꯗꯨꯅꯗꯤ ꯆꯠꯂꯣꯏ꯫ ꯃꯐꯝꯗꯨꯗ ꯑꯩꯅꯁꯨ ꯏꯆꯥꯁꯤꯡꯕꯨ ꯂꯥꯛꯄ ꯉꯥꯏꯒꯅꯤ꯫ ꯃꯈꯣꯏ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯇꯝꯒꯅꯤ ꯑꯩꯒꯤ ꯂꯃꯟ ꯃꯈꯣꯏꯅ ꯀꯔꯝꯅ ꯁꯤꯡꯉꯝꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯐꯝꯗꯨꯗ ꯍꯥꯟꯅ ꯂꯩꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏꯀꯤꯡꯒꯤ ꯇꯤꯝꯁꯤꯡꯅ ꯑꯄꯥꯏꯕ ꯁꯒꯣꯜ ꯀꯌꯥ ꯇꯣꯡꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯏꯁꯣꯔꯁꯤꯡꯅꯁꯨ ꯑꯩꯕꯨ ꯃꯐꯝꯗꯨꯗ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯅꯣꯡꯊꯛꯇ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯔꯦꯒꯅꯔꯒꯤ ꯐꯖꯔꯕ ꯗꯥꯏꯂꯣꯒꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫